Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong chaba si mangan bigano ngasi mag-contact tawbirau terms and condition apply. Kramjari ki ratanon ELITETV ki test of cartoon ki mahaw meng taibri su ham taram chari marin ngasi infala phong pauses ki pauses singda cartoon singda mari cartoon singda kari phong ni ba kari hainang ni ba kari wakal khalan ni ba to dojage ham bal khot chage ko ngasi di Sangai Express ki thi cartoon jawdre sana leba ti hojage sana leba ki koi lori dana apsini se da wari sana badni mate mnaw si wari sana bagi sin le se adaida bagi ni pisina haire side da chat ke haragana curfew thamjin ba Ada free thabadi kamdo bonoba mana hangak pani adaida MLA minister ni man khumai je apang bi aga swai ga lo mana de ne na mayam na jai nei chini khoi chingdana lo ma tamdana lo ma leirabra haiba gi phom duni sida pukhalai bo phom se aduna swai sida hauji Churachandpur dadi pura liberated zone gi time ni to antuma tongning ba kusi dum nongoi paira ga chat kara rally tawgera kari tawge gi maduda athing ba mat yaw na tawba adu Imphal Valley sida tawkan dana khoi madugi Kudong chadaba mayama thengnabaduni karbi thamjalakpa madugi matangduni sida hariba cartoon sina pukalai sine adna loma leibra sidna loma leibra adana hai apangbi aga saga lo manade ne na lo amom leibagi mongni torisi pathang dalari sina koi pongna ponggi balo he haibaduni balo este jawchi wari sanabani ada koi gi sen khaiba natraga any pau piba lakpa adida wari sanabani nanna karamba organization no ana hangmani adamana haire Aigi sina organization mayam pusilaga semba big organization ni tamo hana saida koi any mateng pagulak pani khangde kari tawya ni khangde che chang pi bulak pani khangde madu phom du dani to se koi gi asuki matik organization se yam ba hai tare Manipur da lari se duna adui matang du dani noi sham ta punjal lo aji bo punjan dik do bai no hai ba phom du thamakpa adu wan thok laiba adu kano ni cartoon ni Jida hari nang nakaram organization na hangak pani aigi sina organization mayam punsi laga semba big organization ni tamo aduna koi gi organization jamale punjalo amma toina leiro haiba gi message pi bani na aigi motagi thamjage mathang da leisna hoilan pau gi as loire haiba duni seida ote mnaw aduga kano si wari sana bani atopa amma ga dare ta tole na chen krisi kari gi no wari sadaram bade gi chen ba adeda mi lakde hairu bada tolo phangdri hairam maga chen khre yana mi la ena khogi any pisa longna ramba yai ama tong ramba yai adaida ikai bagi hai tare na da mana na chen gi baido tolo phangdi hai ga chen gi na tolo se dum tha hum mari phangdaba government gi haji phangdo me ama leiri ona sugma situation je thengnare na utpa cartoon ne thamjage mathang da leisna EL Express ki nei re hai baduni se da ozana satha da paratak pani ada ozasina hai re exam to roidoni laire kan na paroko na hai ba ada satha sina khume School phau ka ba dangai phi lokhat pe yana ba exam tawduri bra na hajik se tonga tonga ba school sing si fee si angang sing de loina pressure pi raga thowi fee sing se school fee sing se or angang sing de pressure pi ba se phatta bani any dairaga su school gi authority na mama pa gi parents sing da ba gi fee thidok na ba ama tawna ba aduga van chungai re van thori mayam sing chungai re angang de pressure pi ba angang ti gi pi ba nang papa da hayu ko nang gi kano gi ben gi bara do na Hojing matam siam na wana ba matam ni sen thokpa ne da ba yam na dum akoi churga no mag hingo mayam do macha de school set tabya da ba adu marak ta ka da ba sing su henjin na loba aduga mayam manara kan lo da sum jawri aduga angang sa ji school sing gi oja sing da phi thau si aroi bini dang phi thri da di be kha tha ba yar we da na aduna
school singsu fee larok tabia daba oza sing tolo pina paisa leiraktaba adu achouba issue ma burden si ma adum oirakpa aduna oza gi pide ba sona kan satra gi mayam su koi fee thingai paisa leitaba adu achouba awaba bayang na ji sumum nomum khang daba ne ta daba punchi mare lam de laini sida koi MSF kamuna su hai gre ani akoi hajiki marak sida June July gi akoi gi school fee lobusing madu gi lobusing du akoi hairo akoi madu thengani mogi telephone number pi dana MSF ta lai grabani aduna so ai sida pressure me am le bi akoi su report me am lai PTU hai PT rodi koi paikha tha laroi hai wasu me am su lai dana hajik lai ba situation sida cartoon nisina kari lairi hai pusalak pudune ji school na bio school sing ji PT de di yaroi kholo loi ma aduga haji class ambuk to ponte adagi examination fee adana che ma che am ibagi si mi among ge satrong gi private school single pachani pa loba mayam loba thengdari adu macha sing dugi khallaga parents sing dum pi ba adu gi situation lak duni on any fee thi ba thi doi matang du di ko MSF na haire MSF ki moi gi grievance cell gi number pi de bani madu mayan wari sana ba yani on size da Manipur kari issue lay adu utpa cartoon ne thamjage mathang leisna koi People's Chronicle gi ni People's Chronicle ki lari basi Saturday satire na ye leisna ma wari sana re MLA mantri ji laga kumang lag he wari sana udai na du kuta pajama tupi ublaga de na now you can grow your rice with armies on guard lomi sida hare ne nang na phau tharo yarani hoi army me nang ngak sela laga tawre ba adida lomi sida kore what how can we be so assured nang katai phau si assured pi ngam gada ge ba so de bida will they keep us fully secure bakun akhoi bu yam tina section ngak sel ngam gidara hai ba si lomi sida hang mu ai hai je bu ni kayam na lomi ni sida ngak selaga haji jaga khara da yu pung taruk tagi baro bo rotation line na tawgi pau tai haji bhaudi pam da ba thok tabo shunu thok pusu leitri aduna sida kadai phau da moi assured tong ngam ge na lomi sida hang bu ni anu makoi da doubt leiba adu phibam du akhoi gi cartoon nisina pusala kan da haji bhai riba Saturday satire sida pusala kan thamako bafam ni haidana I thamjage ora ga sigidi ELITETV gi teso cartoon gi mahau patang so election jage meng tabiru suma makan kuram jabga loina kanina ba thangni jari pine biresi macha darkar oibibra supna gi minute kunthra gi manungda document ichang changdana bespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Khudong chaba si manghan biganu ngasi mag contact tawbirau terms and condition apply